Union Home Minister Amit Shah ga unaduna wari sanakraba kokomi gi thomi sing hojiksu Delhi da lairi hayeng Imphal thoklaklagani. Home Minister Amit Shah na Manipur ngamkhai amadi apunbagi saktam kairoi haina thajabe pirabasu kokomi gi khongjang makhatana chathaki gadori. Museum amadi archives na samas amagi horokpham takpa ngami haina Speaker Y Khemchana phongdokre. Awang nongpok Bharat ta ahanba oiriba plastic wasting hanjilaba bottle singtana saba public urinal ama miyam da khusinakre. Minister T.S. Syamkumar disqualification tawbaga mari lainaba case ki final hearing ngasi Supreme Court ta ayuk ki pung 3 makhai tabada sathanaba lekhibadu central government ki solicitor yaudabadagi amuk hanna matam yeithokre. Maharashtra ki Chief Minister Devendra Fadnavis hayeng Assembly da mahaki government ki mapangal sayeng pangthoknanaba Supreme Court na ngasi khangankre. Ngasi Jiribam ki Chandrapurda Coordinating Committee of Jiribam on Manipur Integrity COCOJMI Jiribam amadi Ihau Yakasang Club Chandrapur ki Ima Singh na khusam naraga India government amadi Naga Peace Talk asigi matangda section mifam ama phongkre. Imphal West District Police Commando ki kangbuna ngasi ayuk Uripok Khoisnam Laikai Lamboi Khongnang Khok Mamang Laikai da operation sathaduna mioi taruk phagatkre. Numit humni chupna sathakadaba Imphal Literature Festival 2019 Sahitya Thopang Lufna Sinduna ngasi Old Assembly Road talaiba Manipur Hindi Parishad Hall da hodokre. Ngasi ayuk Kaksing Police Commando amadi Women Police ki kangbuna Sora Bazar area dagi nupi ama SP capsule piece humphuga kona na faraba nupi adu Sora Bazar dagi Amina Elias Painu Lamkang Mapuroiba Sukur Kawi Fagalaba Polam Singh aduga loinana Kaksing Police Station da khusinakre hairi. International Film Festival of India IFFI gi Golden Jubilee Edition ga iroinana tha asigi kundagi hoduna Goa gi Panaji da chathariba International Film Festival of India 2019 tha asigi kungani panda loshilagani. Manipur University gi apunba department singi mahiroi singna ngasi MU gi A block mamangda parikya gi matam yeithokpiu haibagi dabi tawduna wakat khongjang sangsinkhre. NSN IM ki General Secretary T.S. Muiba ngasi New Delhi dagi Nagaland da halaglagani NNGP Working Committee ki convener N Kitobi Jimomi ngasi nongmanini gi manungda Nagaland Dimapur da halaglagani hairi. Humdra Suba Manipurna India ki manung chanduna India ki Constitution chanaba haukiba numit kumon palan thauronga mari lainana cycle rally ama Thambal Khong LP School dagi District Legal Service Authority Imphal East amadi West ki Secretary K Nirojitna lamthakre. Haukiba tha asigi kunma thoidagi na kunmari fawba Telangana na yumbu oiduna LB Indo Stadium Hyderabad Telangana da pangthokkiba 8 AITWF National Traditional Wrestling and Percussion Championship 2019 da gold medal ani lorokpa ngamkhrabi Bishnupur district ki manung chanba Ningthaukhongdagi Angom Bina Devi miyamna okre.